आकाशवाणी इम्फाल ngangbam nganthoi na pau pajari ahanbada maroiba pau jati gi mapa Mahatma Gandhi gi mapok numet Gandhi Jayanti ngasi lebak sinba thongna pangthokli security force na tongan ba mafam singda thiba humbagi thabak sathabada yamlaba kusu khulai kya phagatle amasong leba sida tribal na namna khundaba khungang lak ama henbada ngasi akhanaba gram sabha pangthoktuna tribal village vision lisani kuntra declaration chanaba hogani Jati gi mapa Mahatma Gandhi gi mapok numet Gandhi Jayanti ngasi lebak sinba thongna pangthokli Manipur da su Rajya Sarkar na sinduna Imphal gi Gandhi Memorial Hall da mapung oiba thoram pangthokani thoram asida Rajyapal Ajay Kumar Bhala Chief Secretary PK Goyal yauna MLA sing saruk yagani thoram asi ayuk pung 9:38 da Mahatma Gandhi gi mitamda Rajyapal Ajay Kumar Bhala na laikatuna hodokani palan thoram asi Manipur Pradesh Congress Committee na sinduna Imphal gi BT Road ta leba Congress Bhavan da pangthokani thoram asida MPCC gi lusingba sing saruk yagani numit asina lakpada Rajyapal Ajay Kumar Bhala na miyamda yaifa paujal pirakli maki paujal da Rajyapal na hai aikhoina jati gi mapa asibu ningsingladuna mahakna pamjaramba wakhalon amadi thabak thoram singbu pangthoktuna pukning haksang amasung akoiba gi phibam luna na thamna bohona si numit asina lakpada aikhoi pumnam angna Gandhiji gi wakhalon bu ikai khumna ba utpa oina lunan ba amata oiba amadi santi leiba raija ama ohelasi security force na tongan ba mafam singda thiba humbagi thabak sathabada yamlaba khusu khulai kya phagatle police ki pauna hai ngarang Imphal Isila gi hengang police station na konba hana singi mafam singda thiba humbagi thabak sathabada magazine yawba 9mm SMG carbine ama 12 bore single barrel nongmai ama 12 bore double barrel nongmai ama local made barrel gun ama magazine yawba 9mm pistol ani magazine yawba .45 pistol ama magazine yawba .32 pistol ama amasung 9mm gi kapa yariba maru ani phagatki Imphal wa zila gi Sambirok singi mafam singda thiba humbagi thabak sathabada poppy gun ama 12 bore shotgun ani charger yawba baufen handset ama phagat pangamki zila simaki khongampat mantri lekai singkhongi mafam singda thiba humbagi thabak sathabada detonator tara manga pompi ahum hand grenade ring manga .303 LMG magazine manga tube launching manga AK gi kapa yariba maru kunmapan blank cartridge kuntaruk 303 rifle gi maru kuntra manga yauna yamlaba khusukhole kya phagat pangamki Churachandpur jilla gi Mabom amasung Nepali basti ani gi marakta thiba humbagi thabak sathabada insars ki ahangba case 18 AK-47 gi ahangba case 9 magazine yawba M16 automatic rifle ama magazine yawba 9mm pistol ani local made high explosive grenade ani battery wireless BP helmet amasung BP jacket yawna khusu kholai kya phagatki Raijagi planning bibhag na sinduna ngasi Imphal gi city convention center da nation first @75 campaign loisin bagi thoram pangthokani thoram aduda Rajyapal Ajay Kumar Bhala saruk yagani numit 15 ni satharakpa campaign asi loisin bagi thoram da campaign asi gi manung chana paikhat khiba thabak thoram singi video utpa Swasth Bharat Mission 2.0 gi certificate sing yan thokpa Churachandpur College of Nursing gi BSc nursing course hodokpa amasong Thaubal College of Nursing gi BSc nursing course hodokpa ga loinana nursing college building sanaba urep uyung tamgani Dharma gi chanabi amadi lining laisol ga loinana sahi asi gi kwaktan bagi thoram ngasi pangthoklagani thoram asi gi manung chana haujik ngaki matungda sana konungi phamnaiba phamnaibi sing amadi lanjing purelna sana konungda hek thongbaga ningthau khurumgani tungda ningthau gi maikaidi gi kwaktan bagi phizol khusinagani nungthel gi matamda sana konungda gi ningthau yauna miyam gi khongset ama wangkhai thangapat community hall fawba chatkani mafam aduda thunglaba matung kwaktan bagi thoram pangthokani kwaktan bagi thoram asi karigi damak pangthoklibano haibagi wafam paladuna sana konungi laifam latpa Salam Birendra na hai Kwaktan bahaiba thauramasi kanagi haktakti horke haitaradi nongda lairen pakhangba ihalanba piga laiga samnaba ningthau 33 AD dagina 154 bawmun ga panba ningthau aidi sei cham kuma thoi palama ningthau gi haktakti horei hoji phawa pangthoi bagi maramji kaigino haitaradi konung sigi oiba ningthau gi usin gi thauram ama ade lebak miyam praja laibasigi usin gi thauram ama aidi masti awana tadana ba atete hoigi natural calamity kaigi lakpa miyam tu tawdana ba haidana masi
nongda lai pakhang be haktak hawdokhi bani स्वस्थ नारी सशक्त परिवार अभियान फॉर चिल्ड्रन की मखादा डिस्ट्रिक्ट हेल्थ सोसाइटी नोने चाइल्ड प्रोटेक्शन यूनिट नोने अमदी सोशल वेलफेयर विभाग पुनः सिंधुना नोने जिला की खुमजीद लेबा डॉर्कस चिल्ड्रन होम दंगरांग लेमना लायंबगी कैम्प अमा पांगथोखरे कैम्प अदुदा जिला असिगी सीएमओ डॉक्टर अजिन मरिंगमैना लुचिंगबा स्पेशलिस्ट डॉक्टर तरागी अपुनबा कांगबु अमना अंगांगसिंगे अनाबसिंग लायंखी अमदी सीएमओ की माइकैदगी हिदाक लांगथकसु येंथोखी पाउगी मरक थना तेनबा ब्रेक अमा Lengsin Biraksi Festive Season China Lakpasida MG Hector Esther ZSEV Windsor Comet Amadi Gloucester Thobagi Kudong Chabalo Biho Loan Facility Sulajay Amadi Matamatamgi Chanabo Offer Kaya Supijagani Akupamarol Gidamak Lengsin Biraksi Morris Garages MG Imphal Mantri Pukri Opposite CRPF Camp Contact number 8132954856 MG Imphal The Happy Place for Your Family ताबीरिबा पाव असे आकाशवाणी इम्फाल दगिने लेबाक असिगी ट्राइबल ना नमना खुंदाबा खुंगंग लाख अमा हेनबदा ngasi अखनबा ग्राम सभा पांगथोक्तुना ट्राइबल विलेज विजन लिसंगनि कुंथ्रा डिक्लेरेशन चनबा होगनी थौरांग असि ट्राइबल अफेयर्स मंत्रालयना हौदोखिबा आदि कर्म योगी अभियान की सरुक अमा ओइना पाइखटपनी अभियान असिगी मखादा लेबाक असिगी राज्य अमसुंग यूनियन टेरिटोरी कुंथ्रा गी मियोय कोटी 13 कोनसिंदुना मालेम ख्वाइदगी साउबा ट्राइबल ग्रासरूट लीडरशिप प्रोग्राम ओइरे सरकार न ममंग सही की नवंबर 15 दगी सही असिगी नवंबर 15 फाउबा जनजातीय गौरव वर्ष नि हाइन लाउथोखिबने प्रधानमंत्री नरेंद्र मोदी ना ममंग थागी 13 आदि कर्म योगी अभियान अमसुंग आदि सेवा पर्व हौदोखि अफब लेंगाक शासन लेहनबा मियाम हुमना सरुक याबा अमसुंग नहा सिंगी मरक्तगी लुसिंग बसिंग सेमगतनबा आदि सेवा पर्वगी मखादा खनबा मित्यंग थमली ngasi phongba pause singi maroiba pausingi damak hauzik khaidem Geetchandra leire Geetchandra Geetchandra Nganthoi International Day of Elders Person lisingni kunmanga ki thoramda Rajapal Ajay Kumar Bhala na phongdokhi wafam NCRB report lisingani kulhumdoida Manipur ki irangda police personnel 13 si ki haiba pawyaw na tongan pausing ngasi Manipur do phongba pause singi ahan belamaida maroiba pausing weno phongnari pausing asi Shanghai Express English amasung Manipuri edition pongna from People's Chronicle Naharugi Thodang, Huyalan Pau, Sana Laibang, Manipur Mail, Tamelong Times, Pause Singasi Han Balamaida, Maruiva Pausing in Fongari. Includes Manipur Oyanbada Thodang Lominas Haina, Rajapal Ajay Kumar Bhala na Phongdokhi Wafam, Shanghai Express Manipuri edition Yanishuva headline Tauri. Pause Tongan Momong the headline Tauduna, Sana Laibang, Amasung Manipur Mail Pause Singasi the Sup Pongri. NCRB ki report lisingani kulhumdoida Manipur Police ki personnel sing like hidabagi pawasi Shanghai Express English edition gi ahan melamaida phongli pawasi People's Chronicle da tongan momong da headline tawduna phongli Chief Minister oidaba yade sel paidaba yade haibagi wakhalon thadorokpa ngamlaba matamda politics yahoningi haina Manipur Legislative Assembly gi speaker Saitabratana phongdokhi wapam pongnapam pawsi gi anisuba headline tawduna phongli Laibak asigi unity amadi social equality da nauna hongak liba demographic changes na yamna chawna singna halle haina laibak asigi Pradhan Mantri Narendra Modi na phongdokhiba wafam amadi aranba voter sing khandoktuna achumba electoral roll chemnaba ECI na chathariba SIR pangthokpada More Hills Tribe Council na yaning tabagi ingit pirakle haiba paw Rahul Thodang paw segi ahanba amasung anisuba headline tawri Surepagi marirak suba mapok numit ki Palan Thorom Pangthokre haiba paw amasu paw se asimaki ahanba lamai da phongli paw si tongan momong da headline tawduna paw si ayamba da phongnari October 3 kotuna separation day la haina lautoktuna NH2 da pung 12 gi total shutdown thorogani haiba paw huelan paw ge ahanba lamai da maroiba paw ina phongli paw si tongan momong da headline tawduna Hillshornville Express amasung Ganphu Mail da maroiba paw ina phongli Nganthoi Thagachari Geetchandra aroibada maroiba paw amuhanna jati gi mapa Mahatma Gandhi gi mapok numit Gandhi Jayanti ngasi lebak sinba thongna pangthokli security force na tongan ba mafam singda thiba humbagi thabak sathabada yamlaba kusukulai kya phagatle amasung leba sigi tribal na namna khundaba khungang lak ama henbada ngasi akhanaba gram sabha pangthoktuna tribal village vision lisangni kunthra declaration chana bahogani pauloi jare